Lockdown manung miyamna yumdagi mapan thukpa yadabi yumda natraga quarantine center da kullaga leinaringai manung coronavirus haikragadi niknik launnaringai manung aduda yahungan ba company amana yam nganna yam thuna puthurakiba tika amani Covisil tika asigi maramda akhangaisinggi maraktasu pisum suktuknaba yawnaki Maramdi yam thuna puthurukman bahibasi masi safety guidelines ki mayukta thabak tawbani masi tungda phabo rokloi haina criticize tongnaki COVID-19 gi tika puthukhiba topa company moriba Pfizer su mamang chahi 2023 da moigi tika gi kanabas miyamda henjana pawdam lamle haibagi wathuk ama thoki aduga hawjikna mu aikhoi manipur yawn India da pakta kapna ki badugum Covisil haribati kasgi mathakta yam serious oiba maral ama shirakli aduga tikasi sarkli ba company AstraZeneca nasu moje shirakli ba maral singsing manungda moi masani yajabasu yauri adudi masi kayamuk khudong thiningai oiba phibam dale rezano tikasi kap khiba DSG silinau ki amasu soidana yobirongani hojik adom kari tawgani Covisil tikasi kayamuk khudong thiningai oirezano ngasigi videos tagi marik chumna khangna horasi British company AstraZeneca na puthurakiba sigi tikasi India da Serum Institute na license lorga Covisil haina mingtholaga paktak sungtharakbani sigi tikasi India da yam kap khrabnu chapchaba masing khangdraga soi khoina chawrakpadi khangi Madudi India da COVID-19 gi tikasi punna dose crore chani kundi kapkhre masigi manungda chada marifugi mayadi Covisil tikasi ni hairi adoi targadi aikhina angka machama khuruk khotoga dum yam laina khangbe yare Covisil dose cham humfu taratarukti India da kapkhre aduga mi amada so nirakti kapni na aikhina Indian crore marifu helpta sigi tikasi kapkhre haina yam laina dum lobi yare Tikasi kap nurabasingna hosik yam kanami painarbasi aigi ikhengsin nangsiladra kungsiladra phamsiladra hosik ai kaidongni haibasdani Hello friends, ngasidi PSG amdi Syria agi official partner oibo 1xbet kobo stagi domne cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone left off amdi sale gi manamathum kia piriv FS gi matang da haijarumge Indian Premier League horakadore masta adongi apam team yengna kanana thoini kanana poni haibdu guess tawbiraga manamathum kaya ama phangbi yarani register tawbuda sigi promo code asina biraga adongi ahan deposit ₹43,000 faw phangbi yabagi khudong chaba piri adomna thuruk Ladasu Paytm Bank Crypto Amadi PayPal na jingbudagi irai line lofthokpasu yahalli masta 24/7 customer support su thamli interest leaving pin comment gi link phangbigani natraga Google the 1xbet haina thiraga yam line restart to bustu miyagani promo code siznaba kawbigano yam nungai ni yingbiu nungai na thoibiu yam tenba pakhumadu hana ai bijage adum kishum tawroi mi pai bi khainu mi pai badun hena nangina sa sokhallani Adongi thukat phanaba atenba pakhumasi hana bizabani hojai khoi kupthanasu khangminasi khwai ahan boina ikhoi khangminasi tikasi kapa matamda I phamjalak pan nangsilak pa yabagi risk asigi matang da companies na losin khibra No losin kide moigi packaging da sodum mai lani iri yam tangma case oina I phamjinbagi case thokpa yai haina Yam tang na high business so dum na suidana khangmingongani kayam tang na no haina tang baibu mi lak amana sigi tika sikka matamda subnai miyo emakak da sigi I phamjin bagi case asi thokpa yabagi chang frequency adudagi fau hanthari nemthari aduga sigi risks asigi matang da companies na lochin kibasu kashu leite sigi risks kiam serious oiza no haiba da muglaksi 2022 da UK da hal crore mari lising humfuda study macha thaki study astagi khangbangam khimadudi I phamjan bagi risk asi masi aduki matik nemi haiba madudi mi lak tara tika se kap matamda sumnagi mi ohum phau yona case asi thingna khidi hairi sengna harbada COVID-19 gi mahik isna tika astagi yam serious oibe yam sathi base tumak still yam heli haibani aduga tika COVID narvasingdana sigi I phamjin gi sang asi amuka hinudum heli hairi
हाइबदि टिकागी ओइनदि माने पिरिबा कानाबासना माने थोलकप याबा मांगजबदगिदि कानाबासना याम साथिना वांगना हेनख्रे हाइबनि अदुगा हंदकि मतांगसदा थोकमोट ngamgi changsi masi tika thaudabasingsna khara khajik heli ain haidro ai yarta tartro kaidna social media yam thakatpani matangsta yam maru iba wapum amadanga khangjinbiu maduri sigi I nangsin phamjinbi sigi blood clot ki risk asi masi ate atoba vaccine sing khudamoina influenza vaccine H1N1 vaccine even rabies ki vaccine da faw sigi I phamjinbi gi yam tangna thok risk asti adumuk lei aduri khui moisu kap loi tu odro vaccine sariba pharma company matana moigi vaccine du perfect oi haina claim dode 100% effective oi haina masa masana admit tongna bangaktani loinana side effects su khara khara leigani haibasi masa masana haijaba ngaktani aduga tika ama leibak miyam da pakta kap yarani haina approve toriba yathang piriba sisu masi tinjong kaijong gi thabak natte doctor scientist kya amana yam kumna tanar matung CDSC ona aya pira matung da kap libani aduna pali balingak si yaning ba yaning daba tika gi maram dalingak ta wangang buti langani masi political decision amanate AstraZeneca Covishield gi matang dala kan da haijakre moigi yam tang thokpa side effect amadi lei adubu masi moina losunduna arot poina thamakhiba kishu leite public domain dum leizarabu wani masdal loftuna gi wa kishu leite amukka na haijake tika astagi di covid na hujiksu serious oibudum heli kobigano hoi side effect ki matang se lengak na matam da matam sana awareness ka pidana lawram magadi miyam da matam sana mamut tana khanglam magadi yam phadone adubune masi hujukta dai kuina chinde irai laina haibagi wane matam adumakti akiba madi anabana ha ka longnari ngai manungne nungti gi mi lising lising gi khujing da sijli ngai manung dudadi sina khwaidage na phare haibado madu tari tara thukna khanna matungda tau kribani thawai kanba haibsna khwaidage na maruiba priority ado ohen kribani atai di kona kunai wa ngakni kona lakpa ngaktani chahi ahum khamthengna waru matung akhuna mahusagi phibam da tamna hanjalakhribado madu kari gi mapalno iramba yai atomsu wakhal mugda tawbiyo adu boy koi chekshin da bdiyade atomna sigi tika se tharubu kuidribo iraba aduga ifa fagalaktabi mongda natraga yam kana kokse chiaba mit masin marang uraba sourcing ningmang samnadabi mongda yam ten holaba thabak naraba khong pongkhala aba ifa faglaktabi mongda puksnaraba tika thakri mafum unsadugi makhada I marik makup or khebat pai hubat pai uraba adom yam thuna lengsang chatbiyo aroi boina muktaga haijagi are madami pai bigano ngahan su lambi de ini ani na haina howi covid ki tika se koi maiti tumna hanaba kaphali za laidana ini ani du yongna banga ski video se tumna soidana share tobiramo tika sigi mangjabudai tongjabna yam sathini heli haibasi WHO na phungdo khrawani